Hello, I giving Baboyna my rakpam. Nahan Pumas the Esorgi wapau tana bugida maglak piba and sigida magatatari. Agi prathnadi, Nahan Natag the wapau and sigima palna, Esorbu Nungsiva, Amasum Mahaki me, Aduga Mahaki singlup in Nungsiva sin. The Hana Nahakin from the Nolukchoning Badudi, Nahanatag the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makapon pam tokpa Adugi Mahotisilandigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu quite maruoina, Esorgi matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Kailangan isa pa doon ma, pada tara makatagina tara kamari tawag hambupi. Ephesians chapter 1, verses 11 through 14. Mahak ning magi pautang matung ina tabag pumnamak tawriba mahaki thaurang matung ina hana lambi bagi maramna. Phangpham thokpa du Khristada eikhoina. Masih Khristada hana thazar ba eikhoina mahaki matik mangalbu thagatlu bani. Achumbawa haibde na koi aran thumgi abawa pa oduna koi su tara duna na koi na sum mahak thazar ba da wasak bibagi Thawai Asengbana na koi bu Khristada chum nambir. Esorgi oikraba singbu handok pidriba phawba mahaki matik mangalbu thagatlu ba Thawai Asengbana asi eikoi phangpham thokpa adugi walepsen ni. Prahana tawsi Esorgi Thawai Asengbana tinisi. Pero Esorgi eikhoina ki wahaya lakchari eikoi thamoi thong hamdok pi eikhoina kong hamdok pi eikoi nit Pero ari matam ki thazab sing na kina hamda prahana to bugunu nizire eikhoina oidabadu oihanbiyu udabadu uhanbiyu khangnabadu khanghanbiyu aduga na kina sa nupa ki mati ma ki damak eikoi punsi amam hinganbiyu namona ki matik nizire eikoi mateng pangbiyu I have mateng pangbiyu Isu Khristing nizire bani Amen. Sorry to lang nasigi nungaising asida eikhoina mamamang nungaising mari dagi eikhoina dainarapa Thawaigi Oiba Borsing gi Oiba tangkakni eikhoina panduk ahum dagi na mathang adum Thawaigi Oiba Borsing mathang dainarapa matamda polna mathang adum hangna Thawaigi Oiba Borsing adu hangdorakpa matamda eikoi khuding magna haiba sing adugi ningthizaba amasung mamal amasung eikhoigi laibak phaba amasung thasaba eikhoigi inakhumba eikhoina adum khangminari adu uminari Nikarthar mahaki wapa amad haiba amkhaglei mahakna asigi mafam asigi sandokpa matamda Ephesians ama gitaga ahum dagi na taramai phawa sandokpa se mahang haiba se thasaba eikoi se eikhoina khanba ngambagi chang adudagi hen inakhumba mi se Thawai Mafam asida pona haiba Thawaigi Oiba Borsing asina loide asina loide bakak natana haiba Thawaigi Oiba Bor mafam asida pon haiba khara asi phawba mapung phana eikhoina experience tawdri mapung phana eikhoina khangri eikhoigi di oire adu mapung phana eikhoina khangri kayagi matik ina khunba haiba Thawaigi Oiba Borsing Eikhoina mamang sing adum dainarapa matamda haiba Thawaigi Oiba Borsing asina ngasing numita eikhoina yengminagadauba se eikhoigi phangpham thokpa inheritance matangune adubu pona mahalakpada ahumdagina pada taraga mari phawba se da Thawaigi Oiba Borsing se mathang mahang hangdorakpa matamda it's a threat langla amani loinamak samni haiba Thawaigi Oiba Borsing se mana pandu Chapter 1 verse 2 the high Thawaigi Oiba Borsing phangle kram Thawaigi Oiba Borsing ado high Thawaigi Oiba Borsing maragi mana pada mari dagi horopoda kari hana khandobiba eikoi khandobiba election kari damakta high Thawaigi Oiba Borsing ase phanggadaba mising adu khandokta Oiba taragadi Borsing amata phang khandolaba sing mahang na kadawe
Yopi, the blessing of adoption. Adugi matung hai yopir ba khuding mak sing adu Isorna Khrisagi mapalna handopi paptagi pakopi bagi mapalna redemption. Aduga hai handopi ba mi sing aduda he reveals revelation phongdopi ba athupa wadu phongdopi bagi Thawaigi ba Borsing adu sei aduga Iroi Oiba Thawaigi Oiba borda pada tara mathoidagina pada tara mari phauba sida hanalang phangpham thokpa inheritance. Aduni china sing haibu khuding mak sing ase khoi yenglak po oiba targadi khandok piraba sing du yokpiraba sing du handok piraba sing du ibung ma ki aningba athuwa du phongdo pire aduga phangpham thokpa adu spine pire kari gidam magna phangpham thokpa pire because we are adopted ramde khoi yokpiraba macha sing aduna pada tarama thoidagina pada tara mari phawba sida khoi na yengmina be ba achouba warol haiba tare bisoy de desin Esorgi matik mangalbu thagatlu maramdi Khristada eikhoina phangpham thokpa du Thawai Asengbana walepsen oiduna phanghanbire amukana Esorgi matik mangalbu thagatlu maramdi Khristada eikhoina phangpham thokpa du Thawai Asengbana walepsen oiduna phanghanbire. Praise the glory of God, because in Christ we have obtained our inheritance, Holy Spirit being the guarantee. Praise the glory of God, because in Christ we have obtained our inheritance, Holy Spirit being the guarantee. Our predestined inheritance. Eikhoigi hana langbiraba phangpham thokpa. Aduga pada tara humudugina pada tara mari phauba sida the guarantee of our inheritance. Eikhoigi phangpham thokpa adugi walepsen. Adune yam lude pada tara humudugina tara mari phauba sida phangpham thokpa dugi matang ne haiba aduga higher phangpham thokpa si karamba mong ne khoi damakta Isorna tharang bibano hana langbi bani. Okay, adu dar hana langbi oiba target high badu gi matang da eikho soidana phangni karmaina khangi no bongma gi Thawai sing budu khoi walepsen on pine easy. That's it. Adu pa datrama famusung tara gi testing se mahana ningbagi pautang matung ina thabak pumna mak tawriba mahaki thorang matung ina hana langbi ba maramna phangpham thokpa adu Khristada eikoi bu phanghanbire masi Khristada bu hana thazaraba eikhoina mahaki matik mangalbu thagatna bani. Now mafam masida polna eikhoina Khristada Isordagi phangzaraba phangpham thokpa adu matang ne haibas. Now phangpham thokpa haibse kari no eikhoigi samas asida adum yengboiba targadi karigumba imung amada mapa mamana magi machanupa ndraga machanupi adugi damakta karigumba saru khar tamme mapa adugi lanthum leiba oiba targadi haiba lanthum adugi saru khar khar macha sing adu loina ma yentho. Now haiba Thawai oiba bor eikhoigi phangpham thokpa inheritance haiba si eikhoina muna khanjilu oiba targadi aduki matik ningthise maramdi ibu magi wai haibibagi matungina eikhoigi pap amusung ayol rana aduna maram oiraga eikhoigi si Isordagi lapna leiraba papta leiraba Isorgi yengnaba oiraba mahaki macha kabada matik chadraba misi ngakte mahaki minai kabada su kari haigani aduda phawada thakto yamna nemna misi ne eikhoigi pap adu mufam asida polna Thawaigi oiba Borsing thajabasing Isorna amatta watana amatta khatana mapung phana pinabiraba bor inheritance phangum thokpa haib matanda gari eikhoigi phangum thok eikhoigi oiraba amagum naib adu asema masi eikhoigi samsam haib oiba targadi minai amabu minai amana mapudi phangum thokpudo karino ma kusumando khotne mapu adugi oiba sampati khudingmak sing ma phangba matik chade adu makum sli shor to bidu sing Khristig mapan eikhoibu ibungo mahakna
mahaki phangpham thokpa eikhoigi phangpham thokpa adu Khristada pinabire eikhoigi oina bidamakta eikhoibu phanghanbire. We have obtained it. Khoi phanghanbire. Aside phanglaba yai phangani or se nang adumana chumna dum sa poiba taragadi chinna ma thide poiba taragadi apha thaba ma to poiba taragadi asi phangum to ko phangani ha have no phangle kanai ba na Khristada gi mapana so ma masle ko ni yeng poiba taragadi hai ba ko ne phangliba phangpham thokpa si chil inau singa ai ko thawai ko borsing sila dum nai re pa matam one thing is very common. Yamna kari hai gani hong de achumba amai khoi dum ubu phangi kari no hai ba phangpham thokpa sisu atai mamang da chat khraba mamang le ko nei ne khraba thawai be borsing adu gumna nang ama sung ai gi matik chaba da gi mapang phangban natte kanali pang phang no pada drama thoi lo se pudi ngi Khristada gi mapana Khristada gi mapana Jena so ikon Thawai Oiba Borsing matang wakal khalak matam aikoi Khristada kaupade aikoi Khristada kauba yan karigumba aikoi phangiba bor khudingmak sing asi Khristada len da boiba targadi aikoi da subyo yorok karigumba mapa isor aduna iput boiba targadi machal pa su Khristada adu iril iput adu da leba ising khuimak sing da iril adu ki mapana purak laga aikhoin ising thakpa phang. So as God the Father is a fountain, Christ his Son is a brooks that bring us the water, spiritual water, blessing. Aduga hairiba ibungo Khristada sugi mapana aikhoina phangzeba aikhogi phangpham thokpa asi kanada gi ngap no source again mapa isor adu mafam asida pona mapa isor asi karam hand describe to no habi je pada dama thing hor put tan da hack ne niang biu maha ki ningbagi pautak matung inna thabak pumnamak tauriba yes hoi aikoi gi thawai ge ba bor adu mafam asida ko ni yang matam da aikoi phangpham thokpa gi bor the blessing the spiritual blessing of inheritance Hai basi isor mapa isor adu haurakon that's true achumane adu mafamasta pon hai basi da hai adu dagi hena manung changba wa mafamasta pon hai karino mahaki ningba pauta matungina thabak pum mak tawriba adu mafamasta tai si kaino hai ba thawai gi oiba bor khoi phangpham thokba asi isor mapa isor gi lakane karamba isor matik leiba isor panghanba isor aduga mahak ki aning ba pauta matungina thawpum mak to kana amatan mangon advice pi daba kana amat tadagi advice darkar leitaba adugumba isor pumna makhangba pumna makuba ising singba ihen henba ithoi thoi isor aduna tarpadi mafam ase ekhoni yengba matamda ibungo mahang aikhoida pinabirba Khristada pinabirba thawai geba bor khudimak singse ihan han badadi nang amasung aigi maramna phangbani haina khanbagi aikhoigi wakhal adu mafam ase da masina pawo pona pi adu story wise ne pi de aduga ani subadi hai aikhoina phangjeriba phangpham thokpa asi aikhoigi nungda leiba karigumba apba thabak aikhoigi nungda kari leiba karigumba nungsibam thokpa kari haigani pochak amada adu isor urakan magi thamoi ihorakanda asimadi kanbirek asimadi pibirage haini bu mar piba kari amadunate magi aningbagi matungina magi apambagi matungina magi losinggi matungina magi aphaba thaurang adu matungina hai basigi mana wai adu epena pada manga du phangki karamaya magna ekhoi bu Jesu Khristada gi mapana mahaki yokchaba masasing oinaba han langbe kargi mapana aphaba thaurangi mahaki aningba matung inna so hai ekhoi phangpham thokpa asi gumba isor gi lakpane adu hai basigi kana gumba khana khambe pare matik leiba panghanba mahangna pining ba mahangna kaning ba mi adubu kanbi ba amasung hai missing adu thawai gi role sing asibo piwe isor oiba targadi akhoi mioi bagi oiba responsibility tikadane so mafam ase theology term doctrinally the doctrine of concurrence I believe isor tawang basakti adu mioi ba na tawpam thokpa the sovereignty of God and responsibility of man mafam asida pon hai matamda aikhoda pinabirba phangpham thokpa asi mahaki ningbagi pauta matungina thabak pumnamak toriba isor adugi mapalna aikhoida magi thaurang adugi mapalna aikhoida pinabibane haina haiba asida
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯒꯨꯝꯅ ꯈꯟꯕꯅꯤ ꯅꯠꯇꯦ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯥꯔꯜꯁ ꯁ꯭ꯄꯔꯖꯟ ꯀꯧꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯥꯏꯔꯤꯕꯁꯤ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯃꯒꯨꯝꯕꯅꯤ ट्रेन की ताली से अमखंगते अनि ने अदु ट्रेन की ममांग येंबो ओइबा तारगदि अमखक ओइनो अनि असि करि हाइगे टाइसन दबसु यारोय अदुगा अनि असि बैलेंस सबसु अमते यारो अदुबो अनि असि चप मान थासगदु this is a twin truth ईश्वर की तौबम शक्ति अदुगा मियबेन तौबम तो अदुगा हाइब खुदिंगमक सिंग असिदा इबुंगो मागी तौबम ngamba शक्ति दुना मागना तौनिंगले हाइदुना मी अमगी थमोइदा करि हाइगनि मागी थमोइ अदु पुरा मागी अनिंगबगी मायोग थबक तौरकांद असिगी फंगम दोपसि मंगोंद पीब नते अदु कोन मसिगी नमिने को सेन नो फेथ पामिने को born again regeneration पापते सिरंबा ईश्वरगी ओइ पोचिग दु पंगलंबा मिओइबा आइखोइनि ईश्वरगी मायोग लेरंबा थमोइ आइखोइ थमोइनि ईश्वरगी अनिंगबदु तौनिंगलमदबा आइखोइगी लमचत आइखोइगी पुंसिनि अदुबु ईश्वरना महाकी नुंसिबदा नुंगी थमोइ पालंबा आइखोइ अदु सदोंगे थमोइ पांसिनबिरे पाबसु अयराना सिरंबा आइखोइ दु हिंगनबिरे अदु आइखोइगी हिंगनबिरे मरम आइखोइबु नौनो पपुइ इबु मागी थवाइ अदुना मागी थवाइ दे नौनो पपुइ मरम आइखोइ इबु मागी निंग थौले पागदु उहनबिरे अदु उरब मरम अदु गै अदुबु खौरांबा अदुबु थाजनबा अमसुं इबु मागी तुंगिनिंगै खौरांबा आइखोइ इबु मागी So hariba asida miebasina robot oiba adu isor sina kari haigani programmer amoina natte mamasida pol hariba of course isor sakti leitabra lei isor pangandabra pangalle ma kining magi pawta madu ne thaba pumak tawdabra tawe adu oi haiduna miyoiba ki aningba adu kari sunataba maongda ontho aga mangona puslapadi natte adu ma ki angak pathok sibigi mapalna ma ki nungsibagi thabak adugi mapalna ibungo mahakpu uhanduna ibungo mahak ning thuleba adugu khanghanduna apabu wapa adugu khoida handuna adugi aningba amasung apamba adu piduna mi adugi aikhoigi aningba amasung apamba khudingmak sing adugi mapalna Khristada thazbani Khristada tum inbani Esorgi tum inbani aduga mahaki thaurang asida aikhoju saruk phang अदरे मैं खंगने का दोस्त अदुना इबुंगो महाकना नंग अमसुं आइबु हाय फंगफंग थोपुई थवाई के बोर्ड से पिने बिबा अमसुं आइखोइबु कनबिबा अमसुं कनबिनबा किदमाकता हाना लांगबिबा सि करि हायगनि सोइदना तोकेबा इट्स नॉट हैपन बाय चांस करमान अदु खै खंगि तरामथन पाथक मतमदा Hana langi bagi mapada predestined English tadi predestined it's fixed ibung mama tabang pal haudringe lagi make missing adu gidamakta make missing adu phangna gidamakta hana langbi raba amane aduna ngasi dim nang ama suaina Christian oiduna nang ama sungaina civil amada punduna nang ama sungai ibung mama bu thagat be sagiba maki matung illiba प्रार्थना तौरिबा why ibung maki why asu paiba khuding mak sing asi khudong thiba amadagi or say ashoiden oirakpa amata natte adu ibung mahangna hana langbiba adugi mapana maki aningbada maki apambada amasung mahaki aphaba thaurangda khuding mak sing ase oihanbibani amasung thokhanbibani haribasi Chris yang nam to Chris ing har hum to bode khoi phanghanbire da ta hai kai dama process period kai dama process ki phangpham thokpa si ibungo mahang Chris gi mapalna ibungo maha ki ani ma pawda odi matun ne pin na birma verse 12 masi Khristabu hana thazaraba eikhoina mahang ki matik mangalbu thagatlu bani ba masle yawriba eikhoibu Khristabu hana thazaraba eikhoina who are those
who believed, who hoped in Christ. Hana thazaraba kanano si tongan ba wapau sangda singna amasung theologian singna commentators sing yengbugi matungina adu makon hype gi matungina hai ba hana thazaraba khudimok sing ase ai boal nabugi matamda leiramba isorna khando piraba isor bu Jesu Khristada asa tawraba wahai dengsi mafam asidi aikhoi Manipur why the thazaraba haina adu English why yeng oiba targeti who hope in Christ Khristada asa tawraba missing adu ni kanano hana asa tawraba kanano si sing hana the Israel kan bibe phanghanbire Israel sing adu hai maramdi karam haina koi khangmangame hai ba asida Jesu Khristada hana asa tawraba missing adu verse 13 lakpa matamda kona thazaraba missing su yaw adu hai ching ko adu ibungo mahagna phangpham thokpa si pibiraba si ibungo mangon asa torba kana sing Israel sing karamba Israel unkakpa Israel machana it they are physical Israel adubu Jesu Khristada asa torba Jesu Khristada bu thazar aikoina Genesis ubada karamai upang Abraham gi matang Abraham na thazar amasung madu ibungo mahagna maku dharma chenba oina sing thanare adugumba thazaba karam haina ibungo mahana wasak piraba Messiah ibungo mahana wasak piraba nupi adu dagi lakaduba maru ibungo mahana wasak piraba loba naidaba ningtho ibungo mahana wasak piraba lom naidaba ningtho aduga mahaki mising hondopi gadoba adugumba Messiah adu the thazaraba amasung asa tarba mising hai kudimok sing adu dasu hai phangpham thokpa asi phangme Sing I got Makata Kumatam the Taram do it, Aduga, Pandu Ani, chapter 2 Lakmatam, so I could my action over Pangani. Hoy, I read what I bagi Madam Aduda, Israel Amasum, Israel Taba Gentile, Israel Tabzati Gimarta, Achoba canvassing later me. Adu Anu Wanaval Lakmatam, when Christ came, Jesus changes everything. Hi, Kuimoxing to home, hi, Mokoina Phanghanbire phangpham thokpa. I got a verse 13 the airport that a Jap Manaba phangpham thokpa. Jew not about Gentiles in Christ and Thazar about Kudimak sing a dozen company. Can have a curry amatlete, Punamak, and see Amate. I don't hire me sing, I do not. If curry, Mahaki Matik would happen. Paul Thomas is in a wise Achuma Magamus and Oiba is in a thokpa Maguahini. Maramdi eikhoina phangliba ibung mamondagi phangjaraba phangpham thokpagi Thawaigi borasi eikoi matik chambagi mapala nate eikhoina phangjaraba aran kubam eikoi aba thabaki mapala nate eikhoina phangjaraba ibung maki nungsiba ibung maki chanbiba ibung maki thauja nangama sungai aba thabak nangama sungai hai binba nangama sungai mon leibe isor nungsibam thokpa ya potsak kariyam tagi nate adu ibung mahaki damakta tawbiba amang pathaw ngatne so salvation is a work of God to His own glory. Adu ibungo mahagu thagat ka tawani. Angak patawag ibungo mahana tawbiri base. Nang nama sungay na phangpham thokpa, nang nama sungay na phangpham thokpa adu oihanbiba, nang nama sungay na phangpham thokpa adu phanghanbiba. Kanagi mapana Khristada gi mapana. Ibungo mahana Khristada gi mapana hairakpa asi Khristada gi mapana haiba wai si Paul sindarak matamda eikhoina Khristada buning sing matamda mahaki dharma chenba punsi mahaki Esorgi asawa adu mamung phanba misi adu eikhoina kaupade aduga mahan asibu maiki pinu humni sugunu minde hingatkiba mahaki ningkha tamlaba aduga pangal laba aduga langamba resurrection of marking people eikhoina kaupade hai ibungo mahana pinebiraba khuding mak sing asegi mapana ibungo mahabu thaga Sinaw sa kasi phangpham thokpagi matangda Paul mafam asida hai eikoi phangpham thokpa phanglai Khristada gi mapala isor eikoi da pinabire mangba yaba sangsara amadagi labu phangpham thokpa nate aduga loiba yaba lanthum gumba aduguma phangpham thokpa nate adubu lomba naidan leiraga doba manthaba naidraba mangba naidraba loiba naidraba loisenba ngam roidaba adubu Khristada gi ina leiraba aduguma phangpham thokpa dre haiba phangpham thokpa se nangama sugane phangma matamda koi hara roidra se nawse Now, Eikhogi Pabaduna high boy target, Eikhogi Phangpham thokpa adu Esorgi loineba punsi Esorgi imung na yawba sina adubu norokni. Mahaki asawbani.
aduga minungsi amasung thauja yaudaba isor adubu ahi nungtil numidang hakna lomba naidana noroki mai aduda nungti numit khuding maki mahapu kare hagen experience aduna laifam thokpa adu nang amasung ai gi asengma phangpham thokpa ko gi pap sing haru oi ta Sing hai di bung mahang Khristada pine biru phangpham thokpa sigi mamangda taibang pan bagi lantum taibang pan bagi mingcha taibang pan bagi oiba pocha khuding mak mina ubo orbasu udab orbasu khuding mak sing arem bagi arem ngate mamal kari amat laite hai bu santi bung digi sen mamal laite kari ko nang ama sungay ni Khristada lairabadi sino sing naha Khristada lairabadi asi naha kine aduga naha sigi phangpham thokpa se phangpoi bata agi kari damak tuno nang ama sungay taibang pan ba asi da chakkedo bu iman taibang pan ba si da aikoi ne koi thidro koi ma na harau ko ma sung aikoi gi phangpham aikoi gi leifam thigdo bu maram kari gi damak tuno phangpham thokpa da koi de phangle aikoi gi oire nang ama sung ai gi damak to wa ni ko ma na pinabir asi da aikoi pen thok loider sil na sing ang karna haibe I can only give it a pan city. I go in midmang to poaching, ooring at the pie hoba, lotion by yaring at the copsel hobo, got about Taiwan Pan. Still sing, I do you punch like him say, you so like oigum say. Maki midmang to we have a hat and the aramo to go and look at the maki, piba, pam, adu. Can you soon not about? Jinja Khristada tabat tengot Thawai thongba tengot ama gidamak tani mahana ma thriwa khum yon thoki ba adu nang ai gum ba khoi gum se adu bai koi pap number mo kari gum ba matam tade ibung ma na koi Khristi kim pan pinai bir phangpham thokpa asi koi ibung ma bu thagat pa amasung khurumba amasung harau bagi mahutta Ibung mahang na eikhoina phangba su matik jada ba Thawaigi oiba Borsing eikhoina pina biraba asi khangba oiba taraga su eikhoina pamba pot kara phangdabagi eikhoina oinma kara oidabagi eikhoina pamba paisa kara phangdabagi eikhoina seningba dress kara sepa phangdabagi eikhoina leingba yum kara leiba phangdabagi eikhoina aim toba pot sakara phangba ngamdabagi maramna nang ai karigum matamdadi adum ibung mahang wakatpagi prana tawdaba nate asi papsi hui punung hongse Asi papsi hui punung hongse sil nausing Saningba pura dalan sabu oige oyo tongingba gari tongba oige oyo phangningba punsigi oiba aim phangba oige oyo chauningba jaga da chauraga leiba yum oige oyo chauningba changda chauba sagai de pokpa oige oyo Khristada yaudravadi arembane phangpham thokpa asi ki yengnaba matamda khudingmak singda thunamba magumne na haraura se akhdo je ai khud haraura mafam nasida Paul na iriba Thawaigi oiba Borsing ase mahang masana masabu phajan sa pagbawa ngamdana Khristada pinabiriba Borsing mathang mahang na pagbawa break amat late na hai haraw buglo na aduga mahang mafam nasida iriba se kaya Ephesians na iriba thajaba sing adugi thamoy hena chawkhatnaba hena chawthoknaba aduga makhoi de Jesus Christ gi tung inbagi maram awana khang oiba darisu makhoi gi lantum khuimak sing lawkhiba oiba darisu ibungo mahang na khoi de len na pinabiriba marang kairaba lantum na leiba ngamdra paisa na leiba ngamdra izzat na leiba ngamdra Borsing as a pal, ibung mabu tagan naba, haround naba, pentobu punch the hinganabane, is enough to see numbers when he puts the way. Mamma no mazing Marie the Adu, Hosiki make punjas, even Mamma for the lane that Pinabi, but Thawaigi Borsing as a matang tam there. I see the numbers to my pentobu punch, you do tam like him missing whatever. Ibung mabu tagan missing with the word, the same namak. I call it haround missing whatever. Asigi phangpham thokpa ase koi phangoi batang koi isor thagal dobagi maram kari amat laite akoi isor thagat pa haina hai bas halui amen adu aho bane hana yang tana hans baduna adu aho bane aroi banate adu aroi banate akoi irekta kana gumba khar almadi Jesus Christ bu thaja bagi mapa na Jesus Christ bu thaja bagi maram na taibang pan bagi oiba phangpham thokpa adu ima dagi ipa ri imung dagi phangdabi adu bu ichil now asida wakal themjanbi taibang pan bagi phangpham thokpa adu yon thoklaga phawda leiba ngamlaroi daba Thawaigi oiba lomba naidaba loiba naidaba phangpham thokpa du Khristada nang ai pinabi I have a member of a Lucknow church to the Nupa ang
imung yang pesa pa imung massage thak to we retire chat pa gum oiba ma le yam thoina di khangri ma ko sing ta ma ta ma imung ni Christian oiba gi maram nam ma gi mama pa na aduga otba neiba aduga tonga mong da persecution adum toy mo na pasya na ba shadu matik ba lamdum de chaw le magi mong da hai kari manang Jesus Christ ki tumin bo bata ra gidi adu har nu pa du kari man Christian mo da bata ra gidi magi phangadu sampati yam chaw magi mong kare kari manang Jesus Christ ki tumin ka bo bata ra gidi nang pang to ko kare phang aduga nang sampati mache mati yaw na ka adu ba na kar shwa dai chalage yumal ma tha do adu ma chatle ai pastor mo thang nang adu wakal kare kare ta phau do ma pa kum do hol pa ai thu na te ban mi po chin lebang roi de phangpham to ko ai le Still now sing. Asi phangpham thokpa si mang banaya. Loi banaya. Lau kisano mi na nang gilan. Mat kisano mi na nang gilan. Lokho kisano ai leiba mang kisano ai bank account ki paisa khuding mak loi na mak huran kisano Christ ki min ki mak ta loi na mak lo kisano loi na mak tum kisano adu praise the Lord isor bu tha ka se mang banai de loi banai de phangpham thokpa nang amasung ai ki mak le huran ba sing no huba ngam roi do ba adu ga tingang sing na su kolhing ka han bangam roi do ba adu tingang na chathok pa ya ro do phangpham thokpa nang ai ki le isor bu tha ka se adu ga se de pun si Jara nama charsu ibung maha kidamak himse maramdi phangpham thokpa nang sung ai yoja nang sung ai se oi thamoi chang yeng se ibung maha na pinebir ba asuk chaw bor asi dan ha ki punsi aduna harau aduna amasung penthok chuni ibung maha ki tungin mi aduna ha sung ha whatever chang yeng se I go to Kari Kuma, I go to Pop no Marmorga, Sani and the meetings, I go to 10 happy illusion. I go to Oiba Anima Pam, I the Hosik Pamorga, Hosik Chow Regulore, Hosik Talo Regulore, Hosik Pelho Regulore, Aduga Hosik mean Ikaikun Hobi Regulore, Hosik a car Tow Regulore, Hosik a missing Uho Regulore, Hosik a missing Missakan Hobi Regulore. No, she loves the Christian or but I do, I call you Wakal Oipam talk there, or I do money. Why phang thok te maramdi ibungo mahaki wahai asida Esorgi Thawai Asengbana imbiduna pol wahai sing si iba matam da haiba Thawaigi oiba bor khuding mak sing ase eikhoina mapung phana eikhoina pumsusu na phangdor khuding mak sing du mapam asida natte chilana sing sargadani Christians are not short vision people. Christians are long visionary. I go asan badi yang missing, aten badi yang missing ate. Kaya gum I go give me thama to telling a matik. Ibang mamang pinibiro board in Ninkizava Musumamal adu I go punch at the Mantaragay. Adu hena sana yang matik, hena lap yang matik. I go gi haraw, I go gi nungay, but I go gi asa adu hena mayak sing like any. From the mamagi wana high, I go uba gimaban himmunate. We live by faith and not by sight. Yang senang amasung ay gipas na maram orga ako itamo siya mo pamar. Kaya gumatan de ako si karamba angang man kaya go bata gadi. Aso na say mo nangi car gi so do pi phaw da nate ay gi ma na thori sana po che pi ha gu mission.
Asengba mamal leba asengbagi thawbe aba car du so du piraba je tamjuro nang thawjuro asom imanaba sing aduna kara phajaba kara tombadi yadaba adu mahak le dum thubai kai du car khardum ku matamda asile thing min nang amasung ai pusi he oi dunate sinang sing adu eikhoi oi kumsi adu Christian eikhoi oi pham thokte adu nang amasung ai gi kaubi makau de nang amasung ai kaubi makau di eikhoina phangado ba hojik su phanglaba adu nomantra nomadi soidna phanglagado ba pairagado ba adu ga ai gi oiragado ba mapung phan hojik su orba adu mapung ang oragado ba adu gumna angakpana thanba bor phangpham thokpa adu kaubi adu ga hai ba si phangba asi sojo maramdi asi phangna bidamak ibungo mahakna Khristada hana mangalbu soidana phangni. I think verse 13, 14. The guarantee of inheritance. Paul se yamna singba aduga yamna khangba haiba losing leba pastor amani was. Mana pada tarama thayam sung taran thade khoi phangpham thokpa du matang thai. Na phangpham thokpa matang da ai su kari kuma pon amagi matang da wari se dum sanar oiba taragadi business ki plan ama show tor oiba taragadi asi orisi phangni har matam da ai khoi natural question du kari no. How can we be sure? Adu hui kuma thaja yade. Paul knows that. Paul knows the argument in his mind. Kaya ma. Verse 13 knows importance in the higher the mark and pecto. Ajumbagi wa haibadi na koi aran kum ya wa ba na koi na sutar na koi na su mahaku thajar ba da wasak bibagi Thawai Asengbana na koi bu Khristada jum nambire. What an amazing verse. Ajumbagi wa man phum sida apa wa ba da define the morning support. Ajumbagi wa why? Kari naman kung mamasda po nga, apabuwa pa ako si achumbagi wa na haibagi maram, not necessarily haiba apabuwa pa ako do chumba katangi yoy banati ato po haiba achumba asidagi henba achumba amatalay diba achumba. Not only in its truthfulness, but in its genuineness. Amak pa amata yaw diba, yansin ba amata yaw diba, minam ba amata yaw diba, ibang umaki pabuwa pa kasi. Aduga hai ba achumba si karam achumba no, ningkatam hanba achumba. Aseng ba ningkatam ba piba achumba, aseng ba haraw ba piba achumba, aseng ba inta ba piba achumba, adugum ba achumba ne. Aduga hai ba pabuwa pa kasi hai ba achumba ki wa ne. Aran ba natin. Hai basi mi amatana kanagumba losing leiba duga waring iba iba mi ama hektana ikhiba nate adu kanagumba mi amatana khudakta phat auna thoglaga pangye yaksin kiba aduga katha ama oina ko phunga wari ama ikhiba ama nate aseng mo thokiba aseng ma oiba aseng ma achumai bu ma ki wa yaduni adu haim se karino apu wa pa ose karamba makhal gi apu wa pa no karamba makhal gi apu wa pa no Nakoibu aran kubangi. Habi nakoibu aran kubangi apu wapa wado. Nangamusung aibu aran kubang loban ay na punsi adu pibi bangamba aran kubang. Adugum bagi pao. Adugum bagi apabu wapa. Adugum bagi achumba wa aduni. Aduga hai basi tar madan na pon hum sa gray. Hai ba hon su tar duna na koi na su mahaku thajar ba wasak de gi Thawai Asengba na koi bu Khristada jum nambire agora Bible to man mafum ma Romeo bin tara ki tara tari yeng wa bata ga di thaj ba du paudam da ba de gi la ye du paudam ma du Esorgi wa ni ha ba ko ta jera sing hai ba phangpham thokpa asi nai aphaba nangai dharma chenba nangai hai in badu pa phangelo kari amathanate aduga hai ba thajaba asisu aikoi gi apba thabak na aikoi gi hai bin men myoi bagi oiba dharma chenba gi oiba thabak aduna sem ga doba oithokani doba thajaba amanate
adu karagi mapana afaba wapau gi mapana karamba afaba wapau aran khubam gi karamba afaba wapau achumba wa karamba no karino du asi afaba wapau se karino asi gi achumba gi wapau se karino asi aran khubam gi wapau se asi afaba wapau lesni aikhoi asi isorna simibne aikhoi gi isor adu lesem mapui pumone mahak adu pangal khuding maglei loksing khuding maglei adu mahaki loksing da amasui mahaki pangal da amasui mahaki aning magi matungina taibang pan bas legra uri ba amasung udaba pot khuding magsing sing mahang semi adu mioi ba oi kraba nang amasung aisu ibungo mahang mahaki khudsem khuding magi tomthin ngan ba tampha amoi ke sembiki the crown and glory of his creation mahak loina bagi damakta mahak loina leina bagi damakta hai bi isor ase aseng mane dharma chemane achum ba isor ne adum humsle mieba karam mieba isori kutse magi mitamak lauduna mag lemina ba mag himina ba same kro mieba magi hype inna ba same kro mieba mabu khurumna ba gina ma same kro mieba adu hai ba mieba sina mahak pu sembi ba laiselo mapu ibungo asibu thawanjaba gi mahuta mahak lemina ba gi mahuta magi hype in ba gi mahuta satan gi hype induna aduga yathang thugaiduna Esorgi yathang thugaiduna papatar aduga papatar pap chen mi hebdu ore aduga hai Esorgi asengam sung dharma sen ba aduga achum Esor oi maramna pap chen ba kana amata magle minna be yade pap aduga tukko cheduga pap sen sing aduga dandi pipam thoge maramdi asi maki asengam sung achumba dharma chen ba adugi demand ne aduga hai beste ko miyumna kandiba ngamde kanjaba ngamde kanna bagi pangal su aikhoi da leite aikoina papsen oingi maktada aikoina isane sabu kanjaba ngamdri makta aikoina solangi makta chai lising ni mangda ibungo mangna ma ki nungsi bada ma ki makta ngai macha pa su Khristada bu thabigle mak nang amasung hingba ngamda punsi re hinge nang amasung sigre ba punsi mahik du mahak sikhi aduga mahak pumme humni su bana mite hingatle mahak sagad ka kre amukan mahak mi simbulo bulakani asigi wapau asi arang ku bampi ba ngamba amakpa amate yaudba aran ba amate yaudba asoi ba amate yaudba achumagi wa oraba apu wapau aduga hai apu wapau sa papti puning hom thajakraba mipum khuding makta wasga bagi Thawai Asengbana nang amasung ai ngoi bung magi Thawai Asengbana kari gi mapana nang amasung ai phabagi marnate nang amasung ai sengbagi marnate nang amasung ai isane sabu ai koi thabana senghanjabagi mapal nate adubu Khristada paptagi pungning hongna thajarbagi mapana aduna khogi marta karigumba ibungo ma pu kanimo pumsung prabhu thajda biabu badagri asina gi punsi oningbra Thawai Asengbana sin na kinungo lening brother wo bitari sin sing lakpi Khristada asiki apa wapau sin thajabi asina ki aran thum ge po wapau ne asina ki achumba gi wapau ne na bu paptagi papki bandidagi amasung Esorgi sawdagi ningkha ta min ngamba achumba wapau ne ibungo mamuna thajabi adu bitari hai Thawai Asengbana sin nangon na lening adu po Thawai Asengbana pramanai wasak pibagi Thawai Asengbana kari na magnuwai man har Thawai Asengbana sing mi be itihas ki marak amne hekti thokla ga lak Thawai Asengbana de andagu Esor na wasak piraba Khristada na wasak piraba Thawai Asengbana ekon jon bu tara mari gi pa tara tu yeng bo ta ga ibungo mahang mahaka sidringi mamang de Thawai Asengbana thar kani ai nei pa di pangbi ba ama duni jagani haina mahang magi seboksin da the man serial matung the man sarga karan da pa ko sabas kin the thabak padu ama pada mari da kri hai it was Jerusalem day it is foretold it is promised and it is assured han hai kre wasak pi kre aduga chumme hai badu utkrama Thawai Asengbana hai ba Thawai Asengbana ibung ma thabe that is it was going to be Thawai Asengbana the hai ba Thawai Asengbana khode khode Khristada jum nambi pon sine wase
Thawai Asengbana chum number su eikhoina mana chum number oithokte maramdi mahak su isor ne asengbane dharma chemane achumbane pap yade pap khangde aduga pap ka leimina ba yade akari gumba Thawai Asengbana nang masungai de chum number ase Khristada yaudrabadi oithokte Thawai Asengbana nang amasung aingonda namliba chum ase Khristada gloinaba punsi our life in Christ ibungo mangonda laiba punsi ibungo mangonda Khristada mangonda hingba punsi adugi mapan odopane chum nambire eikhoina kari gidamakta chum nambire se now asigi chum nambiba se karam kana nambire se thajaba mikpungjada second blessing lete once and for all for eternity amuktan lomanaidana mang banaidana kari mo why kari mo chum number verse 14 Esorgi khrisbu handok pijiba phauba mahaki matik mangalbu thagatnaba Thawai Asengbana si eikhoina phangpham thokpa de walepsen ibungo mahak eikhoigi ibungo magi thawai eikhoigi nungda leiriba ibungo magi thawai aduna Khristada thajabim pana eikhoida chum nambiriba se icham cham namba nate hai ba chum namba si kari damakno what does it represent kari no chum nambi se kari damakno for authentication soidre aduga kari haini karamtan oiba yarisma aduga ekramana kangi makata article kangi verse 14 na Esorgi oigrabasingbo handok pijiba phauba ma ki matik ma thangna ba Thawai Asengbana eikhoigi phangpham thokpa adugi walepsen eikhoina ka bhara gumba thiba matamda yimuduna kaya deposit pi mora kai dama kana deposit pi da ka do kana lawni haiba yimuduna khangana ba aduga aina su asigi ka se ai yo he khangana now eikoi na church ta to bhar pa kuijing matam aduda ai ka kanna thiba matam ne adugi matam do aduga ka aduga na thiba matam da koi ka phakta na ai yam wakal wai adu sorry ta sana ke da ka ka da changa phau da wakal lai ta ne man si ka je kana ko dino ai odiro odiro ai khang ne yumbu da ai na deposit send da pisan lam da ki of so do ina pai da o khang se ai hong kan lak pa ya so adugu mai Thawai se pa da ki di se aduga ai yum halak da ai project tag to la no asigi chum nambiba sina ta'i bisi kaina hanu targade soidana phangani soidrabani oirabani aduga si achumba mak aduga asengba mak oirabani haibadi Esorgi Thawai Asengbana nang amasung aigi panda aigi mafamda lairi eikhoigi nungda lairi magi Thawai gi thabak adu kanna subiri aduga magi Thawai gi thabak adu subina Esorgi mamana Khristada gi mapana eikhoi magi mini haibadu adu asina mara oragane Christian amana ai hojik siraba su sargada chatpa ngamgani sargada chatkana bi thajab leibagi mara asi leibagi mara ne ai ngon ibungo ma ki lengraba nungsiba lei haina aikuna thajabagi mara man haiba Thawai Asengbana eikhoigi nungda leibira marna haiba Thawai isor ma ki Thawai ne mana wasak piraba Thawai ne ma ki missing lone biraba Thawai ne ma ki missing asor samasing mateng pangbiraba Thawai ne ma ki missing na haijaba ngamdaba tam haijaba da mateng pangbiraba Thawai ne ma ki missing na isor le ipa haina kaujaba da mateng pangba Thawai ne that is that Holy Spirit that is the Holy Spirit guarantee you Esorgi oikrosing the handok piji power I find that Thawai go borsing dum nai nai matam da polna tawrise kare polna taw amaka ekhon dum uba phangi mahang thajakraba mi sing adubu taibang pan basda mogi wakhal suklei lehande taibang pan bagi wakhal asida adum tungsal lagar lehande kaya mafum sida haise Esorgi oigrabasing handok pidi phabo karam kandno Esorgi oigrabami sing se handok pidi se hauji handok pidi bra hoi hauji aikoi bu handok pidi Jesu Khristada ko gi damagala si bikra badagi mapana Jesu Khristada ko gi damakta balidan bibi khabagi pan aikoi bu handok pidi chumme asi adu redemption do achuma man adu there is one big redemption coming acho ba handok pidi man lakani mapung pan handok pidi man lakani
adu hum sa karam kan do gani Chris adu amu han lak pa da karai do gani sargada see nang amasung aigi punse taibang miyai bo non aikoi gi wakal je taibang pan ba se aikoi yum adum oraga do bugum na kai wakal kham bale aduga like churches sing gi mafam da thaja ban hane kau se ba do wabos da ko hane kau se ba kari Jesus Christ thaja ra badi paisa pa ge ni ina khun gani kari gi da ma do nang bor wa di aduga bor hai ma da kari tabak paisa yum sampati aduga mi sing ikai khun ba mi sing ijat Kuni maksing mapam sing ngata, taibang pan bagi ngata, taibang pan bagi oi gado ngata, taibang pan bagi phangado ngata, hausi ki ngata ni. Adugu Esorgi Oiba mi aduna de adugu muna to. Kari kita mak tu no health, wealth, prosperity sa daw missing sa Esorgi na ako missing na tihan hai bagi maram. Paul is an example. Paul na thaja ba khoi bu tambi matam da ko matam du leramba Ephesians mu tambi matam da hey no gi mit to taibang pam bagi munate matham de ngo once he said by command no koi wakal mathak tale poching na koi ekon Philippines ku ba du kumna direct command mathak le poching de ngo adu atupa marma amdana kare asigumna kari utuna Khristada amu kana lakane sarga utuna Khristada amu kana lakpa utuna aduna aseng ma thogol to ba aseng Esorgi wapau sandok pa aseng Esorgi wapau sandok mi ge khena ba se krai no aseng Esorgi wapau sandok ta mi sing adudi taibang pan ba gi da makta ngasi gi da makta hojji gi da makta horen gi da makta pukcha khara gi da makta adum sandok mo ong wapau sandok ni adum mi sing pelang ba gi da makta khona gani adu Esorgi oi ba wapau sandok ba aseng ba wapau sandok mi sing adu gi da makta di taibang pan ba asi gi da makta na lakanu taibang pan ba du gi da makta maramdi thaje ba aikoi di taibang pan ba se aikoi nagrik nate asi aikoi yum nate sarga aikoi yum ne aikoi sargi oi ba nagrik sing ne mpham mas da aikoi mang ba ba lantum sing adum le adu sarga aikoi mang ba ba lantum le adum point out na now one characteristic asema thawol to wa sum sing da ba thawol to mi amagi characteristic hai oi ba tar ga de amma na taibang pan da dum yam gani adu atu ko na sarga di mang gani adu ne pang sum da bishi that's what he's doing here Esorgi oikraba singbu handok pitu power asi wa is ta ma tan chil naw sing khaurang powder ngai nimba ngai ba du khaurang bu makai ngai ba du na khoi thau tor nan nei ba handok pin asi ka chang si asi bagi hakchang asi de khoi bu soin handok pin ni adri ma na pis asa achauba asa matik leiba asa adu haiba asa du golona na thaja bya warol amaga kari bari ma thagna ba Thawai Asengbana si eikhogi phangpham thokpa adugi walepsen adu takpo de eikhogi phangpham thokpa asi nongmana traga nongmadi eikhoina mapung phana phangani mapung phana ugani mapung phana paigani mapung phana experience togani Ari bolan da bagi matam da Israel macha sine Egypt da minai waraga makoi mandugi tholak matam da Israel makoi da kari wasakti kanan makoi Israel na thanglagani pakka ai wai da phaklang la lai ma thabu makoi kanan phangbai krai makoi minyeng da kanan Red Sea lali maribungi ki mafam sing lali Abzau lang sing lali, lan sing sok ne, Jericho ki pal krimok sing thugai, adu harm sing du makoi pal laga mas da leite, kanan tan makoi chal. Adu kachap mana, nang amasung aisu. Matamada ari wala nabi matamada da Egypt ki Israel ki mi sing na hakchang ki oiba kanan da chatpa gumna nang amasung aisu Jesus Christ bu thaja matam adu dagi taibang pan ba asi dagi sarga gi oiba sahar adu da sarga gi oiba kanan adu da khongsali ba nang amasung ai ni aikoi mafam adu da yogani aikoi mafam adu da chatli bani mafam adu aikoi phangpham thokpa adu lei mafam adu aikoi thawai gi oiba bor khuding mak sing le efisa bandu mari ngapi efisa bandu amagi pada ahum dagi na pada tara mari phau ba asi da yaw ba thawai gi oiba borsing asi dagi hen ba
asidagi henna ningthijaba asidagi henna mayam yambak thawai bor khudingmak sing adu loinana himbagi luhup adu loinana ibungo ma ki kai khumnabi adu loinana ibungo ma la pine bi the reward sing adu loinana ngai duna lay sargi kanan da mapum adu da ekoi chatkani mapum adu da ekoi chatlebani china sing chatse tabung pas di yeng tabung pan asida ekoi harau pom ekoi leng da yum laite sargi da anan pham da na chatse ekoi tu gani ekoi khong tek matang lai ekoi khut tek matang lai gani ekoi khu son thar matang lai gani pap ka amasung pap ka aikoi gi hakchang ga thawai gi oiba aningba hakchang gi baning maga lan chona matam da aikoi tu matang lai gani aikoi ne lai bisa lan bung nai ba koi kaw bum se sin nau sui aikoi lan chong ne mi sing ni ibung ma gi pangal ibung ma gi wahai gi mapal na panjal pham adu ta na chali ba mi sing aikoi phangpham thokpa adu aikoi phanglaba musung phanggadar mi sing ngakne adu ko soidina phangani soidina paigani soidina laigani ko matuda ase koi khamba go loina ai koi ningai dina lai thokum se ai ko ison thara ko matam matuda ai ko mitmang there was serve being ko chatsi ai ko ison thara ba khu amasung son thara ba khujeng tekhat hanse adu ko lause mai pa krom de ko chatle mai pa kine ko soidina on to victory chatse mafam duna maramdi ibung ma ki thawai adu aikhoi ki damakta walepsen na aikhoi ki nung da leibire ma aikhoi ki walepsen ne aikhoi phangpham thokpa de ki damakta koi phangani icham cham bo walepsen natte cham cham bo walepsen natte thugai su yaba adu ga taibang pan mi ko ba lalong thugai ba ngamba romgi kaisari chum gumbanate mi oibagi oiba lalong amatana mi oibagi oiba thabak amatana thungan bangam loi doba adugumba plan amanate soidena thungna doba soidena thungna doba amasung soidena thingra doba thawai ga born khri phangpham thok tu tar jinam sing all of the time that I agree going like the mom talking about the time I didn't hang my matik mga utagan na with the kind of way kaya na ko na sita with you say sorry na ki wife may mama how's it ko ibong mga utagan ka do ne ko punsi na ko wangang na ko sangang na ay ko isajal na isa ko yasda punsi do himbagi mapala nungsi bagi mapala ngapi bagi mapala adu ko chumthong na bagi mapala ase mo punsi chokat bagi mapala Christian ge go abha thaba khuri maksing adu gi mapala later but so later but move me go hin come say I could later but borsing out then later but move me go hin come say adu pa how to thagal nahi amu ko thagal nahi how ji ki thagal me ko pungja asti gospel community church ki mi khara khak asil na thagal Christian amon like oiba ta argu Christian imung manung mi mari manga lu tang thagat pani adu numit ama lakli china namsi jan khuding maktagi lon khuding maktagi thurup khuding maktagi niyoi khuding maktagi Khristada puthaje khabasing thawai ga bor khuding mak sing phangla mi pun khuding mak adu belona ibungo ma ki yaw macha gi phambai man adu da punna ahobo khulirona thagatoba magi mati manga adu thagatoba magi thabak adu thagatoba matam ama lakle adu su ko thagani hoju thagache adu thagani if sabu ama trama thadagi trama ri phawbas ni ko khani ni sikari ai fi mu mahakna thawai ge bor adu pine ver karma thawai ge bor ai ko phangpham thokpa ai ko na phangpham thoktraba phangpham thokpa the undeserved inheritance what target I couldn't Khristada phangzaraba phangpham thokpa sigida mo sur thagache ai punsina ai thabakna ai khoi laijaba pumna mangna aduga ai khoi thajaba ai khoi thajaba che lebse
maramdi ai kui phangpham thokpa du soirani ibungo mahak Itung in magidamagta imong manung na chay bayay, ngang bayay, pu bayay, tanthok bayay, samas na hantanin bayay, ibung umaki hay bagi in bamatang na missing na ikuba angaw na hay na basuyay, aduga missing na ikuba mithana da basuyay, missing na ay gisak kang da basu kang drasano, ay ko min kang da basu kang da bagoysano, ay ko pidono na hingla basu hingsano. Taza ba da jet na lepsi. Maramdi, ay ko phangpham thokpa du soirani. Khristada amuk na lakani. Ay ko soil na handok pigini. Aduga haiba numid aduda. Haiba borsing sa ay na phangzere. Missing aduna ko haiba borsing sa uba phangde, uba ngamlo. Aduga numid adudi ubani. Numid adudi ubani. Aduga numid aduda. Jehovah Isor adu matik lebe Isor ne. Hat kraba ya adu matik lebe kan lebe pun ha ko na kangani. Aduga nangam sung ay matamda. Mawala siya utarkani. Asing naman ko hinudra sila nausin. Asing naman ko siya utarkaloidra. Asing naman ko ikaw awasing kamadra. Asing naman ko ikaw Thawai ko makakita mo tikaloidra. Prahalos. Professor. Ayaw ipapos mo ay ransing harbo ko batara di pa nahang ay ko ina magtipinibig Thawaigi ko Borsing kasi ay ko ina pang matik chadi pa. And we have been able to see them again. Hallelujah. Heart crabbe yaw under the nature Kurima voice. But now, if you crab a board, could you make a comes up again upon a tabang pan, but see the haki Oiba, potchucking in the chain that I could mating palm be vapor. Now, if we look at the link, then a mangra and a pinabira bamusung tamira borsing a seeing zerga. Na buthagat sa bagay musuna ki tumin sa bagay punsiyo da ko sa ko handi way pa na hamda gini sa bagay ibuna tabi pero ko sole iba ko kaugal le normal ni ba so nahang na eikhoina kauhan bigno ba Thawaigi ba Borsing si kauhan bigno ba nahak amuk na lakani haibas kahon bigno bai pa sarga ko gin haibas kahon bigno bai pa tabang pan ko gin de kahon bigno bai pa ai khoi sarga gin nagri ni tabang pan gin ai sor na butha chabi punsida na ki matik ma alu butha chabi punsida ai khoi among hen sa ko thanbi ai ha hen sa ko thanbi adugi pai sor na ki matik ma butha gat pagi punsida hing ki dab ai khoi punsi ai ha ki punsida lai pai sor kokpi Mama Oiba sing na, Manipur Oiba sing na, Nupi Oiba sing na, Naha Oiba sing na, Ipa Isor. Hingziba punsi kuring magsing na sila nahang na pinabira Thawaigi Oiba Borsing na sige mangal na. Ay kayo hinhanbire. Ay kayo magsing na sila. Nahagi na wang sa naki hat kram na sa nabasu Khristada. Junagi nung samsung yaw do hina wang sa do. Ay kayo hinanim sa ay hag hinanim sa. Yesu Khristada miso na ni Jeremy. Amen.